आप लोग का वाइफ फैमिली परिवार कब से बैठ रहा हूँ हम लोग आपको खुद देखा है ना कब से बैठ रहे हैं ऐसा नहीं है अभी 5 मिनट बैठ कर वो आपको मांग रहे हैं वो तो नहीं है ना 6 दिन हो गए ना आज का आज तो सर आप सोच लीजिए आप एक यूनिफॉर्म से पहले एक इंसान था तो आपका फैमिली के साथ इस तरह तो आपका वाइफ कैसे रहेगा ऐसा तो सोचना चाहिए कारण नहीं क्या है ये ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗꯨꯃꯛꯇꯗꯅꯤ ꯊꯥꯁꯤꯒꯤ ꯇꯥꯡ 25ꯗꯒꯤ ꯍꯧꯔꯒ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯄꯥꯎꯁꯤ ꯃꯍꯥꯛꯀꯤ ꯀꯁꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯀꯣꯏꯖꯝ ꯅꯤꯡꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯦꯂꯥꯔꯥꯅꯤꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯋꯥꯈꯜ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯕꯅ ꯉꯁꯤ ꯑꯌꯨꯛꯁꯤ ꯁꯤꯜꯆꯔꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯉꯒ ꯏꯝꯐꯥꯜ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤꯃꯛꯇꯗ ꯃꯐꯝꯁꯤꯃꯛꯇꯗ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯌꯧꯔꯛꯂꯒ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯐꯝꯖꯜꯂꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯇꯦꯡꯊꯥꯅꯥꯎ ꯑꯣꯏꯅꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯂꯦ ꯑꯗꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:09 ꯆꯠꯂꯛꯄ ꯃꯇꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯕꯦꯂꯥꯔꯥꯅꯤꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯊꯥꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯕꯥꯛ ꯋꯥꯌꯔꯒ ꯈꯥꯗꯅ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯟꯖꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯃꯨꯛꯅꯕ ꯉꯥꯏꯍꯥꯛ ꯊꯣꯛꯈꯤ ꯑꯗꯨ ꯃꯨꯛꯅꯔꯕ ꯃꯇꯨꯡ 57th ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯖꯤꯑꯣꯁꯤ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯖꯤꯑꯦꯁꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯊꯨꯝꯖꯤꯜꯂꯝꯕ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯍꯨꯠ ꯈꯔ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ngasi changchangkhiba khongjak adugi samlakpa haiba taragadi khoi mahaki loinabi Belarani na maki mapuroiba site ta kaidana pibiu karigomba Indian Army Leimakhong sita lairiba hariba personnel sing aduna thiba khangdragadi maki mapuroiba mahana mang tharaga thijagi haidana magi thamoida phawriba China adum mapan thulalaga haitare mang thana hujikse hariba Indian Army kiamse changnaba honabagi mami adu chapchana taki aduna lairiba film asidaida kari film lapage habdudi yengminabadi mathau tari adu ngarang matada khogi Manipur chief minister na phongdo kibada hariba Laisam Kamalbabu ma kibagi asuna ba chapchaba responsibility asi hariba Leimakhonggi army sina haidi makoi ke manungda mangkibadina makoina chapchaba responsibility adu pugadabni madugi texas kunimak daita kunimak 57th mountain division gi daita ni haiba wafam phongdok pasu lairibni adu huji fawgi onadi makoji hariba Laisam Kamalbabu asi khogi personnel singi aduga 57 mountain division gi market ju thiri haidana lairi haiba wafam phongdok padi leptri adu phangba ko buju laitri aduna kari fiom lapage makoi unaba changkibadu da kari harpage habdu ko mukuna yengminaba tari hero miski matanda padom jari ba norem tanonjari iten news network Leimakhong Imphal West